बिस्मिल्लाहिर्रहमानिर्रहीम मुहतरम हज़रात ngasi aikoina nei nagadoribas adugum laba roza heliba rozadar aikoi loinamakkidamakta yamna maruoiba yamna darkar oiba khangdaba yadraba adugum laba wafam kaya haibadi aikoina roza gi halatta adugum laba thabuk kaya tawruba aikoina di khanba masigi thabuk si tawrobanina roza kai khrena aduga roza di kaidaba roza gi halatta tawbada roza kahelloidaba adugum laba thabuk singi matangdaneba ngasi aikoina nei nagadoribas ngasisu mayamda amakanna darkhas tawjari madudi masigi wafam kaya se aikoina taba ho khrabanina loidri phoba gyan tana ngai gi damakta hotna seba aikoina din gi wafam kaya masle masail kaya khannariba nei nariba se gyan tana ngai gi damaktane khangdaba kaya singdu khangna ngai gi damaktani amasung aina tawjariba amal ibadat se chumna tawna ngai gi damakta amasung mapung phana ngai gi damaktane ba muhtaram dosto aikoina roza gi halatta tawbada roza kaheloidaba thabuk singdu gi manungdagi ahanba thabuk si karino haiba matamda aikoina kaudana charuba amasung thauba aduga nupi anganga leimin naruba haibadi kaudana roza gi halatta aigi nupiga famdin naruba masigi thabuk ahum se aikoina kaudana tawrene rozada aikoi kaisu akaiba leite aduga maslada di asumna phoba laibaneba kanaguma misak ama kaudana chareba thaeba aikoina ureba adoi taragadi ahanba yengadabneba kaudana roza gi halatta chariba thaiba misaksi asonba mira akanba mira roza henba matamda yamna wana henba mira haibadu karigumba roza henba matamda yamna wana henba misak oi taragadi mana kaudana chariba thaibado adum chahallo thakhallo na hairieba magi marai bakta allah na chawna tamakhrabneba asonba mina roza gi halatta charamma ba adoi taragadi ningsing birunu mana chariba thaibado mabuk thanna picharo pitho adugi matung aduda ningsing ona hairieba I test hunba sisu rozada kaisu akaiba leite haibidi aigi hakchang sidagi I lauthoga sample pirani eduga test hunba si rozada kaisu akaiba leite aduga aikhoigi arum horokpa matam sida hakchang nungai raktaba matam aikhoigi hakchang sina sontharakpa matamda aikoi glucose kapieba sigi glucose kappa sisu rozada kaisu akaiba leite asumna tika thaba sisu rozada kaisu akaiba leite masiga mari leinaba injection kappa sisu rozada kaisu akaiba leite kari maramgi roza kaidri mohaiba matamda injection kapiba natragana glucose kapiba tika lagairiba posak singse loinamak aikhoigi singli manungdaneba changibase karigumba masigi hidak singsina pukta natragana chakhauda sangraba adoi taragadi roza kaiganeba asumna roza kaiba amasung kaidabagi rule da any lambi amadagi aigi pukta natragana chakhauda karigumba posak ama changraba adoi taragadi roza suksoi soidana makki kairadabneba asumna lungs ki laina leiriba misaksing natragana oxygen gi darkar oiriba misak singdu oxygen lawba matamda karigumba posak amma phoba akaibo ehende ekhoigi rozada kari maram gino haiba matamda oxygen sisu nongsit amma khaktaneba nongsit sigi zariya dagi aigi pukta natragana aigi chakhauda karigumba posak amma phoba yauba natteba aduna oxygen lawba matamda rozada kaisu akaiba leiteba asumna adugum laba homeopathic ki hidak sing natragana ayurvedic ki hidak khara layeba hairiba hidak se sumna khakki manam nammaga layinge asumna aiki pukta layriba aigi hakchangda layriba laina asibu phanangai gi damakta adugum laba hidak sumna khakki manam nambasi rozada kaisu akaiba leite asumna khanghauda bida aigi chinda aigi khaunau sida adugum laba kangumba haingumba changkhibase rozada kaisu akaiba leiteba aikoina gari thoba matamda natragana nungsit silakpa matamda ya ka thoga leiringai sida adugumba ufun waifungumba paijan khiba kangumba haingumba paijan khibasi khanghauda bida rozada kaisu akaiba leiteba asumna roza gi halatta oruba oba haibasida makhal anine balairibasi karigumba aina ogena oraba adoi taragadi roza kaiganeba khawbum thanna oragadi adugo karigumba oriba posakse aina oba natteba balke masana aina mafam amadagi mafam amada gari tongaga chatba matamda gari tongba hainadabida orakpa natragana hakchang nungai tabida kok ngawraga orakpa sida oningbo khoi ocha sanoba rozata kaisu akaiba leiteba masigi masla sigi matangda munna ikhui gyan ta seba miyoi kayade obada roza kayena huji phoba leinariba ngaktane aduna obasi makhal ani neba karigumba aigi isana khutchina thinjallago othok charene khawbom thanna orene adui taragadi roza kaiganeba ai isana othok tabida
masana oreeba rozada karigumba posak amma poba akaiba leiteba roza sukai kai roeba aduna aikhoi munna gyan tase asumna yadagi natragana yaridagi i thogakpa sisu rozada kaisu akaiba leiteba karigumba adugi idu aikhoina yotragadi karigumba adugi iduna aigi yada thoga iba iduna aina yochan kharba roza kaiganeba aikhoina ya phengba matamda natragana ya si lauthokpa matam ya semba matam sida i thogakpa se rozada kaisu akaiba leite adugi idu othokharga loire thoga iba idu aikhoina sitokharga loire chin teng thokharga loire rozada kaisu akaiba leiteba asumna janabat ki halatta sehri tawbase masigi masla se yamna toina toina adugum laba message ki zariya dagi comment ki zariya dagi hangakpa masail neba aduna masigi se yamna munna ikhoi gyan ta seba aikhoina ahing sida nupi ga leimin narre ai hakchang sengdreba natragana mang thiru re eni thabak ama tawre ba hakchang sengdabagi hakchang se sengdabida hakchang se napaki oina sehri chareba aduga aikhoina iruri sina adugum laba fajar namaz ki matung dane aikhoina roza hen kharba matung ayukta ne ba aikhoina iruri base masigi thabuk asina roza da kaisu akai beleite hakchang sengdabida roza hen ba aduga tongan na kon na irubase roza da kaisu akai beleite aduga aikhoi tabu hakchang sengdabida leiba amasung napaki ki halat ta leibase Allah amasung rasul na yadaba thabuk ne ba aduna aikhoi karigum hakchang sengdraga di fajar gi mamangda iru thuaga fajar namaz son ba chatnangai gi tayari tawgadabane asumna roza gi halatta mang thiba sisu roza da kaisu akai beleite ba masigi masla se naujawan singsi phajana gyan tagadabane ba aikoina roza gi halatta ngaptang nongthin sida tummingai marak sida mang thire roza da kaisu akai beleite asumna mazina tragana wadi thokpa sisu roza da kaisu akai beleite aikoina roza gi halatta adugum laba video yengingai marak kitang akamba video yorakpa natragana roza gi halatta adugum laba nupi anganga wari sanaruba hakchang da kitangak nungaiba ma phawraga ising machugi phamlap tawraga thoga iba posakto adubu mazi haina khangneyeba asugum laba mazi ji thogakpa matamda roza da kaisu akai beleite asumna nupi thireba misak sing roza gi halatta magi nupi siga hasi mazak tawruba papi chhapi tawba asugum thabuk sida su roza da kaisu akai beleite adubu nauna nuhongiba nauna walima tawriba misak sing dugi damaktadi roza gi halatta asugum laba thabuk asi yamna ehtiyat tawgadabane asumna aikoina seri chaba matamda aigi ya sida yari manung sida karigumba posak ama pallaga lehore aduga aikoina nongalaga ya si lengba matamda chin lai si lengba matamda adugi posak adu thoge eba thoga iba posak adu sama chet oigera ngama chet oigera natragana chana ngai gi any posak amane madugi posak adu puk manung sida changjan khreba karigumba chana maru amagi changdagi kam oiraba roza da kaisu akai beleite aduga karigumba chana maru amagi changdagi su hengat leba aikoina sitokhreba adu kaisu roza da akai beleite chana maru amagi changdagi kam oiraga su ikoi sitokadabane ba adubu masla di karino haiba matamda chana maru amagi changsi kam oire si aikoina yochan greba adu roza da kaisu akai beleite ba karigumba aikoina ya manung dagi lauthoga engamme adu amahalaga chajan gragadi roza da akai beleiraga ne karigumba aikoina ya manung da pallisi karino na masana khallaga lauthoge yengurene aduga amahalaga chajan greba adu targadi roza kaigane aikoina chinchi tengba matam sida isingchi phajana sitokhrene adugi matung adu kitang chotli laubali hoba aikoina yochan ba kaisu akai beleite asumna aikoina tin yot pasisu roza da kaisu akai beleite adugum laba mioi kharadi tin se adum setlaga ne baleiri bas yagi manung sida tin lakpa tin chumak ba haiba sidi masana tarabane karigumba aikoigi ya manung sida tin se laktraba tin chumak traba adoi taragadi aikoigi laiton sine yari sine chin sine pulapna napchan na khragane aikoigi ya sibobo kathokpa ngammaroye asumna aikoigi ya manung sida tin chumhalakpa tin la ise Allah gi maikeitigi achouba ni'amat amane na khangadabane asumna masagi tin chumak base masi yochan mada kaisu akai beleite ba aduna aikoi toina sitloidabane ba toina sit pasisu pangsit sit pasisu karahat ne ba makru ching halli bane ba aduga aikoina ya manung sida tin chi paijelle aduga aikoina yochalle ne sisu karahat ne ba makru ne ba masigi thabuk sisu aikoi tawroidabane ba aduna adum aikoi hana dagi lairiba mong sida adum laigadabane asum tawtana aikoi gi hakchang dagi thogak bahumang asi chin sida changkhiba roza da kisu akai beleite ba aikoina kappa matamda mitlu dagi pirang sintharaga chin da changkhiba se roza da kisu akai beleite asumna naton chingkhat pasisu roza da kisu akai beleite ba aikoi gi nakong dagi
फत्तब पोसक लौथोकपा रोजादा कैसो अकाइबे लेतेबा नाकोंगदा हिदाक हापसिसु रोजादा कैसो अकाइबे लेतेबा करिगुम्बा आइगी नाकोंगी पर्दासी कैसुम तौदबो ओइतारगदे रुमालगुम्बा नत्रगना फदीगुम्बा सि चोथोगा आइगी कोकता नत्रगना हक्चांगदा थंबसिसु रोजा कैसो अकाइबे लेतेबा यामना कन्ना साबा मतमदा असुमैना तौबा कैसो अकाइबे लेतेबा रोजादा मिसवाक तौबसिसु रोजादा कैसो अकाइबे लेतेबा नत्रगना ब्रश खक्ता अखोइना यासी फेंगबा कैसो अकाइबे लेतेबा करिगुम्बा ब्रश तुदा अखोइना कोलगेट हापुरिना अदुइ तारगदी रोजागे हलत्तदी मक्रू ओइगनी अदुना ब्रश खक्ता अखोइना यासी फेंगबा कैसो अकाइबे लेतेबा मिसवाक तौबा मतमदा मिसवाक की महावगुम्बा लाअगसु अदुगी महावदो अखोइना सितोखिबा कैसो अकाइबे लेतेबा रोजादा मिसवाक तौबसि असुमना मनम नंबसिसु रोजादा कैसो अकाइबे लेतेबा मित्त हिदाक हाप्पा नत्रगना सुरमा हाप्पसे रोजादा कैसो अकाइबे लेते असुमना भिक्स तैबा आइगी हक्चांग सिदा भिक्स तैबा नत्रगना नातोन मया सिदा भिक्स तैबा पिसुमदा भिक्स तैबा सिसु रोजादा कैसो अकाइबे लेते मसिगा मरी लेनबा थाउ तेन तैबा रोजादा कैसो अकाइबे लेते असुमना हक्चांग सिदगी समगुम्बा कक्पा खुजिन खुया कक्थत्पा मुच्चा कक्थत्पा सग्रा की सम नत्रगना अखोइगी खोइ मखागी समसिंगची कक्थत्पा रोजागी हलत्ता कैसु अकाइबे लेते असुमना अखोइना सेरेगी मतमदा क्वालांग चारुरेबा क्वा चारबा मतुंग सिदा चिनखा फजना तेंथोखरेबा अदुबु अखोइना नोंगालबा मतुंग सिदा रोजागी हलत्ता तिनची सितबा मतमदा अदुगुमलबा क्वागी तलब की अंगांगबसी थोगकबा सिसु रोजादा कैसु अकाइबे लेतेबा असुमना अखोइगी युमदा इमा इबेन सिंगचिना चा एंगसांगसी थोंगबा मतम सिदा थुमोरो खर खजिक वाथोकसिन तौबा मतम सिदा अखोइगी इवा इपुरोइबसिंगसिना चैरक्कदौरेबा हैरक्कदौरे ngangakkadaureba मसिगी खतनबा चैनगदबा ngangakkadabसिदगी ngakthoknangaigidamakta अखोइना एंगसांग थोंगबा मतमसिदा थुम मोरोक चेक तौनंगाइगिदाmakta खरा खजिक अखोइना चिनदा लैतोंदा थम्मगा सितोखरबा रोजादा कैसु अकाइबे लेते करिगुम्बा अखोइना लैतोंदा थम्मेबा पोसक्तोना पुक मनुंगदा यौखरबा दुइ तारगदि रोजा काइगनी अदुना मसिगी थबुकसि एहतियात तौगदबनेबा लैतोंदा थम्मगा चेक तौरबा मतुंगदुदा सितोखिदबनेबा फजना असुमना अंगांग मचासी मबुक लामेबा मागी मबुक लामबसी पिजनंगाइगिदाmakta ममासिना रोजागी हलत्सिदा साइदबा याद्रेबा साइरगा पिजद्रदि यारोयेबा अदु ममासिना साइरगा अंगांगसिदा पिजबा रोजागी हलत्ता कैसो अकाइबे लेते मसिगी अतोपदा अखोइगी थबुक कयादा रोजागी हलत्ता चिंगनबा लैबा मयामसिंगदो अखोइ हंगकपा कैसो अकाइबे लेते हाइखरिबा खरसिदा अखोइ पुन्नमक ज्ञान ताबा ngambagi तौफिक पिना बिबोइसनो।